Huran Lalonbagi Thabak Chathanaba Lotlamba har thanna yaurba truck ahum police na fare. Churachandpur district manung chanba Sangai Court area de har thanna yauba truck ahum lotuna thamle haibagi akaknaba pawma phangbadagi police ki akhanaba tamsingna Sangai Court subdivision gi area da sangsenduna thibohumbagi thabak chathakhe maduda subdivision nasaki manung channa tuining village da lotuna thamlamba truck sing adu phagat pangam khibani hairi makhatana phagatlaba truck sing adu thijelubada truck sing aduda Diammonium phosphate DAP bag chani amasung urea har bag chamni yauramba thengnakhi thaudok adugi matangda ahanbagi oina thijinbagi thabak chathabada har sing adu har lalonba haijang manaki khomoidagi Tangyau hairiba mioi asigi khuthangda Bishnupur district ki manung chanba Thinungai dagi dealer Sujit dagi Chamdal district ki Jordan village dagi Lianpau koba mioi asina leirakpani haiba khangba ngamle loinana thaudok adugi matangda haujik police na makhataba investigation sathari hairi panbayai haukhiba numit kharani asida mioi kharana naronda har jingduna Huran Lalonbagi Thabak Chathanaba haibagi matangda social media da pau sandorakpadagi police na Akhanaba Thabak Laukhatuna Thizin Humjinbagi Thabak ase Chatharakhibani